ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯥꯏꯗ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯄꯨꯂꯞꯅ 4ꯅꯤ꯫ ꯅꯨꯄꯥ 2 ꯅꯨꯄꯤ 2꯫ ꯕꯕꯥꯅ ꯃꯌꯥꯝꯁꯤꯗꯒꯤ ꯑꯍꯟꯅꯤ꯫ ꯕꯕꯥꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃ ꯂꯩ꯫ ꯃꯃꯤꯡꯅ ꯗꯦꯕꯂꯥ ꯀꯧꯏ꯫ ꯑꯩꯈꯣꯏ ꯅꯦꯅꯦ ꯗꯦꯕꯂꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯃꯌꯥꯝꯒ ꯋꯥꯈꯜ ꯈꯔ ꯃꯤꯃꯥꯟꯅꯗꯕ ꯑꯃꯒꯤ ꯃꯇꯧꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯦꯅꯦꯁꯤꯗ ꯁꯨꯝ ꯂꯛꯅꯕꯗ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯍꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯒꯅ ꯆꯤꯆꯦꯒ ꯑꯩꯒꯗ ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯃꯇꯧꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯁꯥꯕꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗ ꯅꯦꯅꯦꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯔꯝꯗꯦ ꯍꯥꯏ꯫ ꯊꯥꯏꯅ ꯅꯦꯅꯦꯅ ꯆꯍꯤ 18-19ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯁꯥꯒꯩꯁꯤꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯑꯍꯜ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯥꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏꯇꯤꯟ ꯃꯆꯤꯟꯖꯥꯛ ꯈꯨꯟꯕꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯤꯉꯩ ꯅꯦꯅꯦꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯄ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤꯕꯗꯒꯤ ꯅꯦꯅꯦꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯊꯥꯏꯅ ꯕꯕꯥ ꯄꯣꯛꯄ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯄꯨꯄꯨꯅ ꯃꯤꯒꯤ ꯑꯐꯠꯇꯕ ꯇꯧꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯣꯛꯂꯛꯄ ꯃꯆꯥꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯃꯤꯒꯤ ꯁꯥꯞꯇꯨꯅ ꯊꯨꯡꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤ ꯋꯥꯈꯜ ꯈꯔ ꯃꯤꯃꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯥ ꯑꯣꯏꯅ ꯅꯦꯅꯦꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯏꯆꯦꯒ ꯑꯩꯒꯗꯤ ꯅꯦꯅꯦꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯅ ꯍꯦꯟꯅ ꯍꯥꯎꯏ ꯍꯥꯏꯗꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯣꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯊꯣꯡꯍꯜꯂꯒꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯁꯣꯏ ꯆꯥꯛ ꯏꯟꯁꯥꯡꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯕꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯅꯨꯄꯤ ꯊꯤꯔꯛꯈꯤ꯫ ꯀꯀꯥꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤ ꯈꯟꯅ ꯆꯩꯅꯕ ꯇꯣꯏꯔꯛꯈꯤ꯫ ꯕꯕꯥꯒ ꯑꯩꯈꯣꯏ ꯀꯀꯥꯒꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯊꯤꯔꯛꯑꯕꯅꯤꯅ ꯂꯧ ꯏꯪꯈꯣꯜ ꯌꯦꯟꯊꯣꯛꯅꯔꯛꯄꯗ ꯅꯦꯅꯦꯒꯤ ꯁꯔꯨꯛꯁꯦ ꯀꯀꯥꯅ ꯃꯥꯒꯤ ꯃꯤꯡꯗ ꯄꯥꯜꯂꯨ ꯍꯥꯏꯗꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯅꯉꯣꯟꯗ ꯗꯦꯕꯂꯥꯒꯤ ꯁꯔꯨꯛꯁꯦ ꯃꯤꯡ ꯄꯥꯟꯗꯣꯏꯅꯣ? ꯅꯪꯅ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯗꯦꯕꯂꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯏꯅ ꯄꯨꯄꯨ ꯑꯕꯣꯛ ꯂꯩꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯇ ꯈꯟꯅ ꯆꯩꯅꯕꯁꯤ ꯑꯩꯈꯣꯏ ꯅꯦꯅꯦꯗ ꯇꯥꯍꯟꯗꯦ ꯍꯥꯏ꯫ ꯃꯁꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕꯁꯤ ꯅꯦꯅꯦꯅ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯋꯥꯈꯟꯗ ꯄꯨꯡꯈꯟꯗ ꯈꯟꯖꯜꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯅꯕ ꯍꯦꯛꯇ ꯍꯣꯠꯅꯖꯩ ꯍꯥꯏ꯫ ꯅꯣꯡꯃꯗꯤ ꯕꯕꯥ ꯏꯃꯥ ꯀꯀꯥ ꯍꯣꯏꯁꯤ ꯌꯨꯝꯊꯪꯅꯕꯗ ꯁꯣꯔꯥꯠ ꯑꯃ ꯌꯥꯎꯕ ꯄꯨꯟꯅ ꯆꯠꯈꯤ꯫ ꯏꯆꯦꯒ ꯑꯩꯒꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯁꯨ ꯍꯥꯞ ꯍꯣꯂꯤꯗꯦ ꯑꯣꯏꯅ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯒ ꯑꯩꯒꯅ ꯊꯣꯡꯒꯥꯟ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄ ꯉꯥꯛꯇ ꯃꯔꯤ ꯊꯣꯛꯈꯤ꯫ ꯏꯆꯦꯒ ꯑꯩꯒꯁꯨ ꯃꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯦꯗꯁꯨ ꯑꯩꯅ "ꯏꯆꯦ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥ ꯀꯅꯥꯅꯣ?" ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅꯁꯨ "ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯆꯪꯉꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ "ꯃꯣꯏ ꯏꯆꯦ ꯑꯩꯗꯤ ꯀꯤꯔꯦ. ꯍꯧꯖꯤꯛꯀꯤꯗꯨ ꯎꯔꯨꯕꯗꯒꯤ ꯏꯆꯦ ꯅꯪ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯁꯣꯔꯥꯠ ꯆꯠꯅꯈꯤꯕꯗꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯅꯔꯝꯃꯤ꯫ ꯏꯆꯦꯅ ꯃꯥꯡ ꯊꯥꯔꯒ ꯑꯩꯅ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯙꯔꯤ ꯑꯗꯥꯏꯗꯒꯤ ꯑꯩꯅ ꯂꯦꯞꯄꯒ ꯏꯃꯥꯒ ꯕꯕꯥꯒ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤꯗꯤ ꯀꯅꯥꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏ ꯅꯦꯅꯦꯗ "ꯅꯦꯅꯦ ꯅꯪ ꯀꯔꯥꯏꯗ ꯂꯩꯒꯦ?" ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤꯗꯤ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯇꯣꯛꯑꯒ ꯑꯗꯨꯝ ꯂꯩ꯫ ꯏꯆꯦꯅꯁꯨ "ꯏꯕꯨꯡꯉꯣ, ꯃꯅꯨꯡꯗ ꯆꯪꯉꯣ, ꯅꯦꯅꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ "ꯑꯃꯨꯛ ꯇꯜꯂꯦ ꯏꯆꯦ, ꯑꯩ ꯀꯤ, ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯒ ꯑꯩꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯨꯕꯒꯤ ꯕꯦꯒꯇꯨ ꯊꯅꯝꯃꯒ ꯏꯆꯦꯅ ꯍꯥꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯆꯦꯁꯦ ꯀꯞꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅꯁꯨ "ꯀꯩꯗꯧꯔꯒꯦ ꯏꯆꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯅ "ꯅꯦꯅꯦꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯧ ꯑꯃꯗ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥ ꯌꯨꯝꯒꯤ ꯐꯩꯔꯦꯟ ꯃꯊꯛꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯃꯄꯥꯟꯗ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯏꯆꯦꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫
Isega aigase sumangda lepaga khongna kapami. Matam aduda akhoi thongan phaurga lakpa lekaigi dada amana isegi gaigi ganakta sangaktuna kaidawrake hangakhi maduda wari pumba tamami. Madudagi dadaduna sorat mafamda yamna thuna sattuna akhoi yungi miyoi singsi loina kaurami. Ngayak leirgadi baba ima kaka hoi imungi miyoi singsi hathu athu yamna pakhana senarakhi. Mayam sangdana imungda sangaga yengupa matamdadi nenena adumna oiramiba matao aduda baba ima kaka hoisu kappa lauba hongnarakhi. Numito ngasi summitsida sangsang uri nene poloibagi mayam kochen senaringai cherak adudasu akhoi imung asida hogdong ani khak prap chensalakduna hogdong ani do kanna singnarakhi. Mayamna so hogdong du talune haidana koilau laungnarakhi. Ngayak leiragadi nene do poloina pa puthokhi. Segaigana lekaigi abok amaga yumda leiminarami. Numitsu sangkhibagi mamli numidang wairam su tasalakhi. Matam aduda isegaiga se aboktuga akhoi kada leiringai yungi maning thong ado hangtok hangjin sanabagi mawongda gege makhol ama tarakhi. Makhol adu hek tarakpadigi isegaiga su kiduna abok karino sibo hangami. Lekaigi aboktuna amuk karisu oiramoida nungsi silakpagi lengba oiramgani. Nabani sida ngahak leiramu abok yenguge haidana sakhumlomda sangkhi. Ngayaki matungdadi abokto sakhumdagi prap senthorakhi. Aboki matao du de isena so abok kari taurake hangami. Maduda abok tu mamit mamai sap yungaga. Isega aiga da munna yengduna sumna hairakhi. Lao isu sa mapanda leirusi. Mangkana kiba singado halak narani. Makhoi ngairusi mapanda hairakhi. Ngayak leiragadi baba ima kaka hoisu yumda sangakhi. Baba ima akhoi gi imungi miyoi sing hek halakpaga. Abok tu salage pau hairamda na mayumda hathu atu satkhi. Numitugi ahing adusu imungi miyoi singse kaptuna kanasu tumnaramde. Ahing nungyagi matam aduda sumaning thong adu miyoi amana gamlong na kumjan kibagi makon ahuba matarakhi. Maduda imasu pukhang khangami. Kona baba sangakpaga imana thong lonbadu tapna lonba yadro. Ahing asida khangi hairami. Babana mo aidi maning thong su londe sumangdagi sangakpada ngairi akhoi thoibo oiramgani hairami. Numitudi imungi miyoi singsu kanamata tumnaramde aisu nongalamda ngahakti tumtharami. Nongheng anbagadi babana lekaidagi maiba mapuraga nenena thauri yalamiba mapadu taami. Maibaduna su baba hoi kaka hoida sumna hairami. Thauri yalamiba mapasi yamna phataba mapatai yumasigi asithong thingpham mapadani. Ngasi laitin phajana khoiram thoasi aduga sorathek loibaga masigi mafam jaga asi nakhoi loina sido natrabadi nakhoi leiba ngammaroi hairakhi. Numito maibaduna nenena thauri yalamba mapa sapsana lebak luna takthokuna kariguma posak ama talami aduga posak ama manungdagi pukhalaga lai khoiram thoami. Masigi matung nongnini muk leiragadi akhoi gi mungse asuki matik tamnabada khang lakpa ngamamde. Mataw kyasta kiduna isegaiga di imagi matung queen inarami. Nongmusu numidang sak tuoga babaga imaga akhoi si tumnaba tauringai. Sakhumda sak thongnaba singa du petrek thekpagi makhola matarakhi. Maduda imaga babaga si munna yengnarami wadi matang hangamde. Kona babana akhoi kadagi kakasi kaurami. Toma nangla sakhumda leirito hangami. Kakasu makhoi kadagi aidi tumme. Sakhumda leite khumakhi. Babana mo adudi nang makhonche tabra hangami. Maduda kakasi tumina leikhi. Babana so hanjan. Toma nang ay nahay sa gyan tabra haidana kaurami. Maduda kakaso tumina laikibadagi imana babada. Yare to mina kumaktrabani na hanjan kaururano. Karisu wairamaroy tumnaba taurasi. Angang singso huran tumo mata yararoy hairami. Madudagi babaso pare tumasi hairakhi. Kona ko na tungkraba matung babadi tumdriba mali. Numito amukaso sakum lomdagi sing tekto na. Sak thongmagi mongda kodrok kadak sa puyan makon thorakhi. Babadi tumdabi makhola dum targa leibasani. Ahing aduda. Asumna nongheng alakpagadi babana kakasi mapanda kauthoaga. Wari sanarami. Toma nang mutasing na ngarang ahing sakumda tauri ibado karisu khangdabra ne hangami. Kakana mo babada kaidawbagi khangway doino. Madugi muk ahing aduda uraw tharaw kadro. Miyangang nubisu leiri ay sukhangiloy na tay hairakhi. Babana muk tomba kwedi sumayna sumsurat suwandripaw khangabadi ngamaroy.
ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯀꯧꯔꯒ ꯅꯨꯃꯤꯗꯥꯡ ꯈꯔ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯍꯟꯁꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯗꯨ ꯇꯜꯂꯤꯗ ꯌꯨ ꯊꯛꯄ ꯆꯥꯕ ꯇꯧꯒꯦ ꯍꯥꯏꯔꯛꯀꯅꯤ, ꯈꯟꯅ ꯆꯩꯅꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯤ ꯃꯔꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯖꯃꯦꯂꯥ ꯇꯥꯔꯅꯤ꯫ ꯗꯗꯥ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯁꯤ ꯀꯩꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯀꯀꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯑꯁꯤꯗꯤ ꯇꯝꯅꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗꯁꯨ ꯇꯨꯡꯗꯒꯤ ꯏꯃꯥꯒꯤ ꯁꯪꯒꯁꯤ ꯍꯦꯛꯇ ꯆꯤꯡꯉꯛꯈꯤ꯫ ꯃꯗꯨꯅ ꯏꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯀꯀꯥꯒ ꯏꯅꯣꯝꯆꯥꯒ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯤꯉꯩ, ꯏꯆꯦꯒ ꯑꯩꯒꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩ, ꯕꯕꯥꯒ ꯏꯃꯥꯒ ꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯀꯥꯗꯒꯤ ꯕꯕꯥꯅ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯆꯪꯉꯨ ꯍꯥꯏꯗꯅ ꯀꯧꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯗꯅ ꯆꯪꯉꯨꯕꯗ ꯀꯥ ꯑꯗꯨꯗꯗꯤ ꯕꯕꯥꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯏꯃꯥꯅꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯟꯗꯣꯝꯆꯥꯒꯤ ꯐꯣꯇꯣ ꯑꯃ ꯏꯃꯥꯒꯤ ꯃꯥꯡꯗ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯃꯇꯧ ꯀꯌꯥꯗꯨꯗ ꯀꯤꯕꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯧꯔꯤꯗꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯑꯣꯏꯖꯔꯝꯃꯅꯤꯁꯦ ꯑꯩ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯅꯨꯃꯤꯠꯇꯨ ꯀꯤꯕꯗꯒꯤ ꯃꯄꯥꯟꯗ ꯀꯀꯥ ꯍꯣꯏ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯀꯀꯥ ꯍꯣꯏꯒꯤ ꯊꯣꯡꯗ ꯀꯣꯛ ꯀꯣꯛ ꯑꯃꯨꯛ ꯊꯤꯜꯂꯝ, ꯑꯩꯈꯣꯏꯒꯤꯗ ꯑꯃꯨꯛ ꯊꯤꯜꯂꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯌꯨꯝꯒꯤ ꯊꯣꯡ ꯈꯨꯗꯤꯡ ꯀꯣꯛ ꯀꯣꯛ ꯁꯨꯝ ꯊꯤꯟꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯗꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯀꯅꯥꯅꯁꯨ ꯌꯦꯡꯉꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯕꯕꯥꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯑꯃꯒ ꯕꯕꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯍꯤꯡ ꯂꯦꯛꯅꯕ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯗꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯍꯤꯡ ꯂꯦꯛꯄꯤꯔꯅꯤ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯤꯡ ꯂꯦꯛꯄꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯉꯛꯄ ꯃꯇꯧ ꯑꯃ ꯑꯣꯏꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟꯗ ꯇꯨꯝꯂꯤꯉꯩ ꯃꯈꯣꯏꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯐꯤꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯔꯞ ꯂꯥꯛꯑꯒ ꯆꯤꯡꯈꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯂꯥꯎꯅ ꯆꯤꯡꯈꯠꯂꯛꯈꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯇꯨꯝꯕ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯎꯈꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯍꯤꯡ ꯌꯥꯏꯔꯛꯄ ꯃꯤ ꯃꯁꯤꯡ ꯍꯟꯊꯔꯝꯃꯤ꯫ ꯁꯨꯝꯅꯗꯒꯤ ꯕꯕꯥꯒ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ 2-3 ꯃꯨꯛꯇ ꯉꯥꯏꯍꯧꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯗꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯂꯥꯛꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒ ꯇꯥꯏꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯁꯣꯔꯥꯠꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯪꯉꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯥꯛꯄꯒꯦꯟ ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯁ ꯇꯝꯅꯕꯗ ꯌꯥꯗ꯭ꯔꯦꯅꯦ, ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯔꯤꯕ ꯋꯥꯄꯟ ꯃꯔꯛ ꯑꯁꯤꯗ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯆꯠꯄꯗꯧꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩ ꯏꯁꯥꯐꯥꯎ ꯌꯥꯎꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯎꯏ꯫ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯗꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯁꯣꯔꯥꯠ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯍꯪꯉꯛꯏꯕꯁꯤ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏꯃꯤꯁꯦ ꯈꯔ ꯀꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯍꯟꯗꯛꯇꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯥꯛꯈꯨꯒꯦꯟ ꯏꯃꯨꯡ ꯑꯁꯤꯗꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯛꯇꯕꯗꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯈꯔ ꯅꯦꯛꯑꯒ ꯑꯍꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗ ꯇꯨꯝꯍꯟꯕꯅꯤ꯫ ꯑꯉꯥꯡ ꯈꯔꯁꯨ ꯑꯍꯤꯡ ꯈꯔ ꯇꯨꯝꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯒꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯈꯣꯏꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯣ ꯃꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯔꯦ ꯍꯥꯏꯗꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯔꯥꯠꯄꯨꯗꯤ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯂꯣꯟꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤꯅꯗꯤ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯗ ꯍꯪꯉꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯥꯏ ꯇꯤꯟꯒꯤ ꯃꯊꯧꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯕꯅꯗꯤ ꯁꯣꯔꯥꯠ ꯍꯦꯛ ꯁꯣꯟꯈꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯟꯅꯨꯄꯤꯅ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯕ ꯆꯥꯛꯈꯨꯝꯗꯨꯒ ꯀꯩꯒ ꯄꯨꯂꯞ ꯁꯤꯗꯣꯛꯈ꯭ꯔꯣ ꯍꯥꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯇꯣꯝꯃꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯁꯤꯔꯒꯦ ꯂꯦꯞꯄꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯁꯨ ꯑꯗꯨꯝ ꯐꯅꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯇꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯁꯣꯔꯥꯠꯀꯤ ꯀꯣꯜꯂꯤꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒ ꯀꯣꯔꯐꯨ ꯈꯔ ꯐꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯦꯅꯦꯗꯨꯅ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒꯤꯒ ꯇꯨꯡꯗ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯏꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯅꯦꯅꯦꯒ ꯏꯟꯗꯣꯝꯆꯥꯒꯗ ꯑꯥꯗ ꯊꯣꯡꯒꯥꯗ ꯂꯦꯞꯄꯤꯁꯤ ꯀꯅꯥꯅꯣ ꯍꯪꯉꯨꯕꯗ ꯏꯟꯗꯣꯝꯆꯥꯒ ꯑꯩꯈꯣꯏ ꯅꯦꯅꯦꯒꯅꯗꯤ
ꯎꯗꯦ ꯀꯅꯥꯝꯇ ꯀꯅꯥꯕꯨ ꯂꯩꯒꯦ ꯈꯨꯝꯃꯛꯈꯤ꯫ ꯀꯣꯟꯅ ꯏꯃꯥꯅ ꯑꯃꯨꯛ ꯌꯦꯡꯗ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯗꯛꯇꯨꯗ ꯏꯃꯥꯅ ꯎꯈꯤꯕꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯒ ꯅꯦꯅꯦꯒꯗ ꯍꯜꯂꯁꯤ ꯊꯨꯅ ꯍꯥꯏꯗꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝꯁꯨ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯑꯉꯛꯄꯅꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒꯣꯡ ꯒꯣꯡ ꯃꯈꯣꯟ ꯊꯣꯔꯛꯈꯤ꯫ ꯀꯀꯥꯅ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯎꯕꯗꯁꯨ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯀꯀꯥꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯉꯥꯖꯥꯎ ꯑꯃꯅ ꯆꯥꯎꯅ ꯆꯥꯎꯅ ꯑꯣꯟꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯄꯦꯅꯥ ꯈꯣꯡꯉꯤ꯫ ꯃꯁꯥꯗꯁꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯦ ꯍꯌꯦꯡ ꯁꯣꯔꯥꯠꯀꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯍꯤꯡ ꯂꯦꯛꯄꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦ ꯂꯧꯔꯤꯕ ꯅꯨꯄꯥꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯏꯁꯣꯔꯗꯨ ꯀꯥꯡꯉꯛꯇꯨꯅ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤ ꯑꯃꯥꯡꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯂꯌꯥꯝꯁꯤꯡꯅ ꯄꯨꯛꯊꯟ ꯊꯟꯈ꯭ꯔꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯏꯃꯨꯡꯁꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯃꯨꯛꯇ ꯍꯨꯝꯗꯣꯛꯎ꯫ ꯑꯩꯗꯤ ꯃꯤꯠꯇ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯎꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯁꯦ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯒꯛ ꯒꯛ ꯊꯥꯒꯦꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯀꯀꯥꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯥꯏꯕ ꯑꯃ ꯈꯨꯗꯛꯇ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯀꯀꯥꯒꯤ ꯃꯁꯥꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯗꯨ ꯅꯝꯊꯗꯨꯅ ꯀꯌꯥ ꯂꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯌꯦꯡ ꯁꯣꯔꯥꯠ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯣꯔꯥꯠꯁꯦ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯅꯦꯒꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯀꯀꯥꯒ ꯕꯕꯥꯒ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯂꯥꯏ ꯇꯤꯟ ꯍꯥꯟꯅ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯑꯕ ꯃꯇꯨꯡ ꯅꯦꯅꯦꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯃꯐꯝ ꯆꯥꯛꯈꯨꯝꯒ ꯀꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯣꯏꯅ ꯁꯤꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯧꯅ ꯆꯥꯛꯈꯨꯝ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯥꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔ ꯁꯣꯔꯥꯠ ꯁꯣꯟꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯥꯟꯅ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯕ ꯃꯄꯥ ꯑꯗꯥꯏꯗ ꯃꯤ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯊꯣꯡꯒ꯭ꯔꯥ ꯃꯊꯛꯇꯨꯗ ꯃꯤ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯆꯪꯁꯜꯂꯨꯔꯒꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯃꯨꯛ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ꯫ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯨꯃꯥꯏꯅ ꯃꯅꯤꯟ ꯈꯔ ꯅꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯍꯥꯟꯅ ꯑꯍꯟꯁꯤꯡꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯇꯤꯟꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯃꯊꯤ ꯐꯣꯡꯏ꯫ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤ ꯑꯃ ꯁꯨꯝ ꯂꯩꯕꯗꯧꯅ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨꯁꯨ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯖꯒꯥ ꯑꯁꯥꯏꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯗꯨꯁꯨ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯥꯗ ꯑꯣꯏꯅꯅ ꯃꯥꯕꯨ ꯁꯤꯡꯅꯤꯡꯉꯛꯄ ꯐꯥꯎꯂꯛꯏꯕꯗꯨ ꯃꯔꯝ ꯑꯃ ꯂꯩ꯫ ꯀꯨꯏꯔꯦ ꯃꯥꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯁꯪꯉꯛꯄ꯫ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯧꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯃꯇꯝ ꯑꯅꯝꯕꯅ ꯀꯣꯛꯀꯥꯛ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯁꯨꯝ ꯃꯅꯤꯡ ꯃꯌꯥ ꯁꯥꯅꯤꯟ ꯈꯔꯗꯤ ꯅꯈꯣꯏꯅ ꯑꯗꯨꯝ ꯐꯪꯉꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯆꯜꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯃꯨꯛꯇꯤ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯃꯐꯝꯁꯤ ꯃꯅꯤꯟ ꯈꯔꯗꯤ ꯅꯥꯏꯒꯅꯤ꯫ ꯃꯤ ꯂꯩꯇꯕ ꯃꯇꯝ ꯑꯃꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯆꯤꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯣꯝꯗ ꯆꯪꯕꯗ ꯃꯩꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯃꯐꯝ ꯖꯒꯥꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯣꯝꯗ ꯆꯪꯕꯗꯁꯨ ꯃꯩꯒꯨꯝꯕ ꯑꯃ ꯂꯣꯏꯅꯔꯒ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫